Online Manipur YouTube channel as we bir ba pum nang po amuk na taram nok sari han badem na maru iba pawam update tham chege KUKI MILLITANTSINGNA BETHEL KHULDAGI KOUKRUK KHULDA BOM AMADI NONGMEI KAPTHARKHRE KUKI MILLITANTSINGNA MITAIGI KHULDA NONGMEI AMADI BOM KAPSIN BAGI THAWANG LEP TANA SATHARAKLI ngasi nongai matung pung mari khara helakpa adwaida Imphal West District amadi Kangpokpi District ka lona bada leiba BETHEL KUKI village dagi KUKI MILLITANTSINGNA NONGMEI amadi BOM KOUKRUK KHULDA KAPTHARKHRE hairi khulgak liba local volunteers singna su handuna KUKI MILLITANTSINGA kan mongda nongmei kapnakhre thadok adu asi ena thokpagi paudi leite hairi nakala morom de lenga kasina santi laknabagi pandamna sing amadi tamda kanglon kaina sajanba bunker sing lauthoknaba miyamna amadi lengak nakan ba thabuk chat thajarabasu sing da bunker lauthokpadi lairadana central force sing gi manungda force amana KUKI MILLITANTSINGA hena naksinana leibagi khudam kaya fangle tera khongsang bi maningi bolnga khulda leiba water supply gi building the leiriba central force asigi akoi mpham sing de KUKI MILLITANTSING gi bunker kaya hojik su lengdana leiri KUKI MILLITANTSINGNA maitei khultamna nongmei kapsil lakpa yauna pamdaba thodok sing chatharappa matamda madubu laksin naba leiriba central force kangbu aduna bunker sing de leiriba KUKI MILLITANTSING hena naksinna leibagi drone footage ta uba phangle masina maram oiraga trong laubi tera khongsang bi amadi khudek pigi khunja sing na lobuk ta kumdana lo uba chatpa kinare central forcing asina ayuk nungthil gi matamda mapan thongda yengbada miyam bungak senbagi matau utlabasu central forcing yauna nauna bunker kaya sajinbasu ure KUKI MILLITANTSING na central force kangbu aduga sak saminaba amadi punna laiminaba kaya gi saktam ubadagi khunja sing na mapam aduda leiriba central force aduda thajaba leitre mari leina basing na yengsin biduna khunja sing na lawlokpa yanna hotnabiu bunker kaya sajiliba asi lawthoknaba lainga ki pukning sing silakli aduga mathangi update asna November 10 gi ayuk pung mari dagi mathang numit ki nungtin pung ama phawa manipuri ban sangdokre JC against the missing of Avinas Maibam and Ningthaujam Anthony ngasi phawa mangkhragba miyoi ani gi langla langjin fangdana leiriba asi yaningdeba pongdoktona November 10 gi ayuk pung mari dagi nungtin pung ama phawa manipuri pumba ban lauthokraba matung lenga ki maikei dagi positive oiba response amata laktaba dagi JC na kaukiba ban adu tang 13 gi nungtin pung ama phawa makatana sangthakre ngarang miyam gi oiba mifam ama JC na sinduna pangtoktuna khanarba matung ban kaubagi warep asi laukibani makatana ban asida Manipur da leiriba mipum khuding na sintha lepiduna laikai laikai da wakat mifam famduna ban asi saruk yabiu haiki makatarakpada khongjang oina November 10 ni thoigi ayu pungni pantabada akham football ground da mifam ama pangthokani hairiba mifam asida JC na thiba khangdana leiriba mahiroi ani gi makatabu khongjang singi matang da khannagani amadi November 9 da laikai laikai da wakat mifam fambina su JC gi maikai dagi appeal torakhibani ngasi pangthokiba pawi mifam adu da JC gi maikai dagi November 10 gi ayu pung mari dagi nungthin pung ama phawa manipuri pumba ban lauthokraba matungda lainga ki maikei dagi positive response amata laktaba dagi JC na ban adu makhatana sangtharakpani hairi aduga mathangi update asina leiba ke sukluraba matam asida rims na KUKI singi tokhaiba wakhalam nasibu saugatpa manba mongda thabuk lobagi system ama satharakpa asi angakpa phawi rims ki multitasking staff sing lo nabagi center na pibada KUKI candidate singi center ni haiduna Guwahati da center piriba asi aranba khongthang ni center pibada KUKI amade maitai gini haina tongan ba khaidokpham thokte rims na satharakliba thawong asi tokhai tabagi khongthang asi saugatlibra haina socio political commentator Soktam Bijoy na hanglagli hiramasi ga mari lena ngasi lampen gi rims ki north residential block the labor CS Bijoy gi yumda pangthokiba pawgi mfam amada mahak na hai hojik rims ki staff khara lounaba director na thokiba notification adugi mamangda amukta tawkhidreba mongda examination center gi option da Guwahati Imphal haina piri KUKI separatist group singna Manipur dagi tongan tajarege haidun taliba separate administration asida rims na sabgutpagi mong uladuna KUKI candidate singda ahen bukudong chaba pifam thokte Manipur da laiba pamdre hairaga karigi Manipur thabuk tawgadori bano hojik mak Beli da lenga ki thabuk toromba KUKI furup ki government employee kaya ama thabuk karak taba kuire hairibu government employees sing asi lem na thagi tolop chaduna leiribani makoi sing asi Manipur dagi physical separation tawkhre population exchange loikre Imphal Valley asi valley update haina mington khre assembly phambada KUKI MLA sing lakhidre cabinet meeting da su KUKI minister ani saruk yakidre pumnamak sing asi yenglaga KUKI sing na sagalakliba narrative asi KUKI tabal lamsing da KUKI singini hairiba mafam sing asi Manipur nate majority maitei singi miot minai da KUKI sing tampakta leiba ngamdabadagi chenkibani haina malem miyam mangda utnaba hotnari leiba ke sukluraba matam asida rims na KUKI singi tokhaiba wakalon asibu saugatpa manba mongda thabuk lobagi system ama satharakpa asi angakpa phawi athubu matamda Manipuri apunbagi saktam
ओइबा सेंटरना तोखाइना पीनब होटनरिबा असि खोंफम हंदोकपियो हाइना CSB जोइना मखा ताखि अदुगा मथंगी अपडेट असना ममांग संगोय अमदि वर्कशॉप पुन्ना मैना तुमना चाखरे लुपा लाख 15 रोंगी ओइगदबा माल चांगमांग ताखरे ngarang yungay matung pung taraga ni thoiga makhai rom tarakpa matamda thawal district ki khetri lekai de leiba sangoi amasung workshop ama maina tumna chakre hari thagdog asigi matang da phangba pauna hai thawal khetri lekai de leiba sanasam ya school amasung sanasam mezen kawba mioi ani workshop amasung mamang sangoi electric short circuit tagi haurakpa oigani singnaba maina tumna chakhibani hari mai chakle hek khangbada thangnabada leiba lekai gi miyam na mai adu kannaba kanna honaki adu moinamak mai aduna kanna chakhibana mai kan bangam khide khudakta fire service ta pau piraba matung fire service ki kangbu laktuna mai kan bagi thabuk sathaki hairi adum oinam mal chang kaya di amang ata thokre hairi thagdok thokpam dagi phangba pau gi matung inadi hojik phawbada lupa lakh 15 rum gi mal chang amang ata thoklam bai yai haina thajanari pau sina makha taraduna hai sarasam ya school gi workshop aduda thamba maruti swift car ama alto car ama activa ama jupiter ama Fesino ama cycle ani sumaina tumna chakre loinana sanasam ya school amasung manjegi mamang sangoi da thamba phau piktan na yawo kot ani sumaina tumna chakre hairi aduga mathangi update asna mangki ba angang ani phangna na balangak no hono angang ani gi thawai laibakna leblab ba ngai dunu laithokanu political party tara political will amaga loinana mangki ba angang ani phangna na balangak no hono angang ani gi thawai laibakna leblak pangai duna laithokanu jesina sangsilakpa democratic oiba khongjang singda mapung phana saugatkani haini opposition political party tarana khanghalakli aduga aroibagi update asna assam rifles na kapadagi soktuna laying libaning thujum premsan LMG amadi taifum na selgi mateng pangkhre kaplibasing momon minok tamhanchi haibagi wakhalonda LMG manipur amadi taifum gi apun bakangrupna hena kudung chadraba amadi awana tarbasing leptna mateng panglakpagi saruk amoina haukiba September Nipan gida falenda imal leba kannabagi khongjangda AR nongwina kapadagi soktuna leiriba hairok part 2 dagi prem ningthojamda layengna lupa lising kun gi tengbang pikre ngasi gi tengbang khongsat adu da LMG manipur gi advisory board member paunam khelen amadi Haridas Sorok khaibam anina lusingki loinana taipum amasung LMG gi maru eba member kaya su saruk yaki khongsat adu ga mari lenanu Ojit Sorok kaibam na phongdokhibada haukiba September 9 da Laibak kanana palenda sathakiba miyam gi ihauda saruk yakiba hairok tagi ningthojam prem maitai bu nongmaina kaprakpadagi khongda soktuna Delhi da satuna layengki adubo hojik phawba mapung phana phagat pangamdri prem gi loinabi hojik masa wai sangdana leiri manipur haukiba me ahum dagi hojik phawba sathariba lan asida kuki militant singna atamna na mitai singda satharikliba hingsa gi thawong sing asina maram oiraga mayum makai thadok pikraba miyoi lising yankai hena lanjena duna relief camp singda leiri miyoi kayamagi punsi pikam nakhre hojik Micham miyam pum namak khamtheng na awaba mayuk na ribasi ubiraga state amadi central government anina thubada wathok lanthok asi loisinna bohona biyo haiki